Global Maitei Union na sinduna ngasi Manipur Press Club Impalda Maitei gi puwari gi saktamda hanggat na yengba haiba hiramda nomugi oiba khana nainabagi thauram ama pangtokre. Khana nainabagi thauram aduda retired associate professor Dr. H. Indra Kumar, Thambal Mari College ke principal Dr. K.H. Mohan, State Bank of India के retired chief manager Yambem Nirmal, Tamenglong College के political science के associate professor Dr. N. Somarendro, Malem Mitei Irup की Chairap vice president Y. Noba Amadi SBI retired chief associate L. Biraharina presidium member oina sarukyaki. Thauramadu Mari Lainana retired associate professor Dr. H. Indra Kumar na Fongdorakpada, Manipur da Kundariba Furup Kharada, Maitei Pangal, Maitei Kuki Haiba Wahai Kaya Sizinaba Tingnare, Manipuri Haiba Wahai Noma Nomage, Mangsil Lakle Haike, Malemge Mipung Kodimakna Masak Kambi Draba, Maitei Equigi Puari Asi, Kanghan Naba Hot Nabada Matautai, Hindu connection, British connection, Amade Indian connection Ahumna, Maitei Bu Namtadana Tamlambane. Migi Mika Tabadi Pate Ugi Uka Tabadi Patpani Haiba Wakalunda, Aikoina Ngamba Tona Utsi, Globalization Pamba Mitei Singh, Kukina Pamde, Merger Agreement na Manipur Bu Namdana Lotion Kibidigi, Ngasigi Lan Asida, Aikoibu, Lan Uhanbani, Lanzadaba Aikoibu, Lana Lalhanba Yaroi Haina Changsiliba, Lan Fomni Hake. Ang siga mari lainana masi mathanda thoksara proposal mane hanadi akoina manipuri ebo ai se thengadaba ngangbada mitei atraga maitei haibase yam toina thengarko mitei pangalna singba mitei kuki harko manipuri kuki hartabo ko masi yam thengnare mitei ebo loan se yam thorokpasida khudongchaba makoina lahobane matam si oiramale yawol se akoina thengnabada su na hoba rana loiba lamda lal horbadi tagle lonne khango Sang kind of the Rishai never, the Surasan for never. Masiki Puya, the Yodu, Bosiga Mari Lenana, Matamsi, or Male, Kogi Mitese, Malem Sida, Masak Takwa, Kanano, Evasamakosi, Mayama Kangdi, worldwide when a Kangdi, Mitegi, Wari Masakangdi, Kanata Kangdi, say Lissingani and Royang. I know that Lissing Mari, Samagi, prehistory and the progress still lay. Masi a kind of Putoga, Malem Sida Kanganba, Baroki, Akogi, Ambassador, Mayam Sindakoni and Topa, Mayam Sida Komitese, Sokapazati, even in Purpamani.